अहानबदा यामना मरुओइबा अपडेट खरा थमजगे यूनाइटेड नागा काउंसिल UNC ऑल नागा स्टूडेंट्स एसोसिएशन मणिपुरी अनसम अमदी नागा वुमेन्स यूनियन मणिपुरी न पीस की अपील तौरखरे लितान की इरंग लोइद्रिङैदा लुंगविरम विलेज कोनसाकुलदा अमुक हौरे हाइना सोशल मीडिया दा वायरल ओइरक्ली हौजिक लितान दा अकन मोंगदा खुथोकनरी नोंगमै कन्न कन्न कापगी मखोल तारी हाइना सोशल हौजिक सु लितान दा युम कया मैना सागले अमसुंग मई थाबा लेप्त्री लितान दा कुकी नागा फुरुपनी गी मरक्ता उंखनरकपदगी गवर्नमेंट क्वार्टर याउना युम कुंट्रा हेना तंगुई ओनख्रे खुंजा सिंगलांजेनख्रे अदुगा मणिपुर की टॉप सोशल मीडिया इन्फ्लुएंसर Kuki Naga दगी लोखचरके इम्फाल दा कुकी लाकपदि रिक्स लौबिरे गुड स्टेप बट मैतै न सिसिपुर कांगपोकपिदा सेक्युरिटी याउदना चलदि कनाना रिक्स लौगदोइनो इचे नेमचाना लौगदोइरा और CM ना लौगदोइरा आई पौखुम पीबा ngamgadaba leibro haina Kuki Naga phongdokpiri aduga mathangi update asina Robin Mangang Ichanthoi lokacharake yengba ngamdre order ngairingaida tumkhiba tarene noibu aigi ithaudi leite yeknabana yamna laksabududi nungaitabani haina Robin Mangang Ichanthoi na phongdokpiri makata update asina Korounganba khumandagi lokacharake mi ki sahi kaya khulai afaba paiduna lyric aba fawba henjanba ngamdri matamadu mapunsigi nongmai paijaraktriba ichilinaw kayana mina sizinadriba hundoklaba khulaido pairaga lantheknarkhibado araiba thabuk natte haina hana kapnarga kona training tawba kangpuni ekhodi combat experience leire ngasidi arembadawna chaiba ngangba hunba tawba mioi khara leiri narumda maru ama paikhibada kari phawi sining sitta hingba kaya ahing kaya tumlakhidaba apumba chak charaga khangkiba kaya madu thengnaudaba yahaudaba matamduda makut makrang lolaga phamungdai hendokdaba singna ni karanyamna nganglise toigum sung nungaina khidaba khanadaba sainaba penadabadi loina leini madu personal oina thambiyu leibaki furup ki laglabadi ekhoi masen saugana si haina arambai tengol gi lusing purel Korounganba khumanna jenaba hum fare police control room gi cherol amana ngarang singjamai police station na kolibal long chajing da bom pokai helamba thodoki matang da lokhalpa case ki investigation chatharakpada jenaba KCP apunba gi kedar ahum Imphal West amasung East ki tongan ba mafam singdagi fare haina phongdoragli cherol asigi matungina faraba singdi chana mayai lekai digi laisram bulu kuntraga mapan lalambung takhelamam lekai digi puyamcha David ni makhoi ani ngarang watham leira crossing dagi fabani aduga kurai kongpal sajor lekai digi ding thaujam chalama kunga mapan ngasi khewa bazar dagi fabani hairi makhoi dagi Maruti Gypsy MN01 AK 3615 maru taraga taret yaba .45 ki pistol ama mobile phone ahum lupa chaniga kun yaramba wallet ama Aadhar card ama amasung screwdriver ama sickle ama amasung notebook sing yauna atay polam singsu recover tawre hairi bom pokai halambagi mayokta protest tawkre ngarang numidang waram lilong chajing mamang likai dalaiba RED gi EEP Rajendro gi yumda grenade langsinduna pokai halambagi mayokta ngasi chajing apun mamara paibini yaningdaba khongjang changsin kre thawdo adu karigi damak thoalambano haibadu mari leinaba singna miyam khangna sengdokpira u haina chajing apun mamara paibigi president maibam renubala na phongdokre Iran gi Nobel Peace Laureate Narges Mohammad di chahi taru kaisum sangda thamnaba wal pikre Nobel Peace Prize phangkhabi Narges Mohammad di bu crime kaya da chenai haibigi maralda Iran gi court amana chahi taru kaisum sangda thamnaba wal pikre lawyer Mustafa Nilina phongdorpa wafam amalbu AFP na court tawraduna Nobel Peace Prize phangkhabi Narges Mohammadi kaisum sangda chahi taru thamnabagi wal pikhiba si tongan ba crime singda chenabagi ni hairi Nobel laureate Narges Mohammadi laiba hadoktuna chatpada chahi ani gathing mathamkre lawyer Mustafa Nilina makhatha na phongdokhiba mahaki warolda Nobel laureate Narges Mohammadi bu kaisum sangda chahi ama makhai thamnabagi court na wal supi ki mahak bu kaisum sangda thamnabagi wal pikhiba do lenga ki mayokta propaganda kaya chathabagi ni hairi Nobel laureate asid South Khorasan gi Eastern province ama oriba Khosphata chahi ani loi thanabagi wal su court na pikhibani lawyer Mustafa Nilina phongdokhiba wafamda Narges ki hakchel gi yenglaga mahak matam kharagi oina na la yeng chathanaba bel da thadokpagi othokpa su lai hairi Lebanon building kin tharakpada mioi taraga mari sikre Lebanon gi city ama oriba Tripoli da thangnana leiba building ani ningkhairakpada gi mioi taraga mari sikre amasung kayana sokre haina official singna phongdorakre civil defense na ngasi asiba taraga mari gi hakchang phangkraba matungda mi kanba amasung thibagi thabak lebli haina lauthoki mi kanba amasung thibagi thabak chathabasingna atte akai marakta
ꯑꯗꯨꯗꯒꯤ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏ 9 ꯂꯧꯊꯣꯛꯄ ꯉꯝꯈꯤ꯫ ꯁꯤꯚꯤꯜ ꯗꯤꯐꯦꯟꯁꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯕ꯭ꯂꯣꯛ 2 ꯂꯩꯕ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯑꯦꯄꯥꯔꯠꯃꯦꯟꯠ 6 ꯂꯩꯕꯅꯤ꯫ ꯂꯦꯕꯥꯅꯤꯁ ꯔꯦꯗ ꯀ꯭ꯔꯣꯁ ꯑꯃꯁꯨꯡ ꯏꯃꯔꯖꯦꯟꯁꯤ ꯔꯤꯂꯤꯐ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯃꯤ ꯀꯟꯕ ꯑꯃꯁꯨꯡ ꯊꯤꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯂꯦꯕꯥꯅꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯣꯁꯦꯐ ꯑꯥꯎꯟꯅ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯅꯕ ꯄꯥꯎꯇꯥꯛ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟꯁꯤꯡ ꯆꯠꯊꯗꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯀꯟꯅꯅꯕ ꯄꯥꯎꯇꯥꯛ ꯄꯤꯈꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯋꯥꯕ ꯁꯂꯥꯝꯅ ꯕꯤꯜꯗꯤꯡ ꯅꯤꯡꯈꯥꯏꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯈ꯭ꯔꯕꯁꯤꯡꯗ ꯍꯥꯎꯖꯤꯡ ꯑꯦꯂꯥꯋꯦꯟꯁ ꯄꯤꯅꯕꯒꯤ ꯂꯩꯉꯥꯛꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯤꯇꯤ ꯑꯗꯨꯒꯤ ꯃꯦꯌꯔ ꯍꯃꯤꯗ ꯀꯔꯤꯃꯦꯌꯥꯅ ꯖꯔꯅꯦꯂꯤꯁꯁꯤꯡꯗ ꯊꯝꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇ꯭ꯔꯤꯄꯣꯂꯤ ꯑꯁꯤ ꯈꯪꯍꯧꯗꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯊꯣꯛꯄ ꯌꯥꯕ ꯁꯤꯇꯤ ꯑꯃꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯁꯤꯇꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡꯁꯤꯡ ꯑꯗꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯔꯝꯗꯒꯤ ꯁꯤꯇꯤ ꯑꯗꯨꯒꯤ ꯕꯤꯜꯗꯤꯡꯁꯤꯡ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯇ꯭ꯔꯤꯄꯣꯂꯤ ꯁꯤꯇꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯃꯔꯨꯝ ꯆꯍꯤ ꯀꯌꯥ ꯆꯦꯛꯁꯤꯟꯗꯅ ꯂꯩꯔꯛꯄꯗꯒꯤ ꯑꯀꯤ ꯑꯈꯪ ꯃꯥꯌꯣꯛꯅꯈꯤꯕꯅꯤ ꯍꯥꯏꯅ ꯃꯦꯌꯔ ꯑꯐꯖꯜ ꯍꯃꯤꯗꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯗꯦꯜꯂꯤ ꯈꯥꯂꯤꯁꯇꯥꯟ ꯑꯣꯏꯔꯛꯂꯒꯅꯤ ꯁ꯭ꯀꯨꯜ 9ꯗ ꯕꯣꯝꯅ ꯀꯤꯍꯜꯂꯛꯈ꯭ꯔꯦ꯫ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯀꯌꯥꯃꯔꯨꯝꯗ ꯉꯁꯤ ꯑꯌꯨꯛ ꯕꯣꯝꯒꯤ ꯀꯤꯍꯜꯂꯛꯈ꯭ꯔꯦ꯫ ꯗꯦꯜꯂꯤ ꯄꯨꯂꯤꯁ ꯁꯔꯚꯤꯁ (DSF)ꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯥꯟꯕ ꯇꯦꯂꯤꯐꯣꯟ ꯇꯧꯔꯛꯈꯤꯕ ꯑꯗꯨ ꯑꯌꯨꯛ ꯄꯨꯡ 9ꯗꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯐꯥꯌꯔ ꯇꯦꯟꯗꯔꯁꯤꯡ ꯑꯃꯁꯨꯡ ꯕꯣꯝ ꯁ꯭ꯀ꯭ꯋꯥꯗꯁꯤꯡ ꯊꯥꯈꯤ꯫ ꯁꯤꯇꯤ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯕ ꯁ꯭ꯀꯨꯜ 9ꯗ ꯕꯣꯝꯒꯤ ꯀꯤꯍꯜꯂꯛꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜꯁꯤꯡ ꯑꯗꯨꯗꯤ ꯂꯣꯔꯦꯇꯣ ꯀꯟꯚꯦꯟꯠ ꯁ꯭ꯀꯨꯜ, ꯗꯦꯜꯂꯤ ꯀꯦꯟꯇꯟꯃꯦꯟꯠ ꯀꯝꯕ꯭ꯔꯤꯖ ꯁ꯭ꯀꯨꯜ, ꯁ꯭ꯔꯤꯅꯤꯕꯥꯁꯄꯨꯔꯤ ꯁꯥꯎꯊ ꯗꯦꯜꯂꯤ, ꯅꯣꯔꯊ ꯋꯦꯁꯠ ꯗꯦꯜꯂꯤꯒꯤ ꯔꯣꯍꯤꯅꯤꯗꯥ ꯂꯩꯕ ꯚꯦꯟꯀꯣꯇꯦꯁ꯭ꯋꯔ ꯁ꯭ꯀꯨꯜ, ꯔꯣꯍꯤꯅꯤꯗꯥꯗ ꯂꯩꯕ ꯕꯥꯜ ꯚꯥꯔꯇꯤ ꯁ꯭ꯀꯨꯜ, ꯔꯣꯍꯤꯅꯤꯗꯥꯗ ꯂꯩꯕ ꯁ꯭ꯌꯝ ꯁ꯭ꯀꯨꯜ, ꯁꯥꯎꯊ ꯗꯦꯜꯂꯤꯒꯤ ꯅ꯭ꯌꯨ ꯐ꯭ꯔꯦꯟꯗꯁ ꯏꯟꯗꯣ ꯀꯣꯂꯣꯅꯤꯗ ꯂꯩꯕ ꯀꯦꯝꯕ꯭ꯔꯤꯖ ꯁ꯭ꯀꯨꯜ, ꯁꯥꯎꯊ ꯗꯦꯜꯂꯤꯒꯤ ꯁꯥꯗꯤꯛ ꯅꯒꯔꯗ ꯂꯩꯕ ꯏꯟꯗꯤꯌꯟ ꯁ꯭ꯀꯨꯜ ꯑꯃꯁꯨꯡ DTA ꯁ꯭ꯀꯨꯜ INAꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯁ꯭ꯀꯨꯜ ꯀꯌꯥꯃꯨꯛꯁꯨ ꯃꯥꯟꯅꯕ ꯀꯤꯍꯟꯕꯁꯤꯡ ꯐꯪꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯩ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨꯡ ꯀꯥꯏꯍꯧꯕ ꯃꯦꯁꯦꯖꯒꯨꯝꯕ ꯏꯃꯦꯜ ꯑꯗꯨꯅ ꯗꯦꯜꯂꯤ ꯈꯥꯂꯤꯁꯇꯥꯟ ꯑꯣꯏꯔꯛꯂꯒꯅꯤ, ꯄꯟꯖꯥꯕ ꯑꯁꯤ ꯈꯥꯂꯤꯁꯇꯥꯅꯤ, ꯑꯐꯖꯜ ꯒꯨꯔꯨ ꯅꯤꯡꯁꯤꯡꯉꯨ ꯍꯥꯏꯔꯛꯈꯤ꯫ ꯏꯃꯦꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1:13ꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯅꯨꯡꯗ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯍꯟꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯥ ꯇꯥꯕ ꯃꯔꯤꯛ ꯆꯨꯝꯕ ꯄꯥꯎ ꯉꯥꯏꯔꯤ꯫ ꯆꯍꯤ 95ꯒꯤ ꯃꯃꯥꯡꯗ ꯂꯨꯄꯥ 100ꯒꯤ ꯒꯦꯍꯨ ꯍꯨꯔꯥꯟꯕ ꯃꯤꯑꯣꯏ ꯐꯥꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯁꯨ ꯅꯠꯇꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕꯒꯤꯗꯃꯛ ꯀꯥꯎꯅꯈ꯭ꯔꯕ ꯑꯄꯤꯛꯄ ꯍꯨꯔꯥꯟꯕ ꯑꯃꯗ ꯃꯍꯥꯛ ꯌꯥꯎꯈꯤꯕꯒꯤꯗꯃꯛ ꯆꯍꯤ 95 ꯔꯣꯝꯒꯤ ꯃꯇꯨꯡꯗ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯈꯥꯔꯒꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯁꯥꯒꯤ ꯆꯍꯤ 65 ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯈ꯭ꯔꯦ꯫ ꯕꯜꯒꯋꯥꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯈꯥꯗ ꯂꯩꯕ ꯕꯜꯗꯥꯔ ꯈꯨꯟ ꯃꯅꯥꯛꯀꯤ ꯃꯐꯝ ꯑꯃꯗ ꯃꯨꯖꯤꯗꯀꯤ ꯃꯆꯥꯅꯨꯄꯥ ꯁꯂꯤꯝ ꯅꯍꯥ 8ꯀꯤ ꯈꯨꯠꯄꯨ ꯑꯃꯅ ꯑꯍꯤꯡ ꯑꯃꯗ ꯂꯧꯕꯨꯛꯁꯤꯡꯗ ꯂꯣꯟꯅ ꯆꯪꯂꯒ ꯁꯨꯞꯅꯒꯤ ꯂꯨꯄꯥ 100 ꯈꯛꯇꯒꯤ ꯑꯣꯏꯒꯗꯕ ꯒꯦꯍꯨ ꯂꯧꯈꯤꯕꯗꯒꯤ ꯋꯥꯔꯤ ꯑꯁꯤ 1980ꯗꯒꯤ ꯍꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯐꯕ ꯀ꯭ꯋꯥꯂꯤꯇꯤꯒꯤ ꯒꯦꯍꯨ ꯀ꯭ꯋꯤꯟꯇꯜ ꯑꯃꯒꯤ ꯃꯃꯜ ꯂꯨꯄꯥ 115 ꯔꯣꯝ ꯄꯤ꯫ ꯑꯄꯨꯟꯕꯗꯤ ꯍꯨꯔꯥꯜꯂꯤꯕ ꯆꯥꯡ ꯑꯗꯨ ꯌꯥꯝꯅ ꯌꯥꯝꯈꯤꯗ꯭ꯔꯕ ꯀꯤꯂꯣꯒ꯭ꯔꯥꯝ ꯈꯔ ꯈꯛꯇ ꯑꯣꯏꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯍꯤ 10 ꯂꯣꯝ ꯁꯨꯔꯕ ꯁꯥꯂꯤꯝꯒꯤꯗꯃꯛ ꯃꯊꯧ ꯇꯥꯔꯛꯄꯗꯒꯤ ꯅꯍꯥ ꯑꯣꯏꯕꯒꯤ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯂꯧꯈꯤ꯫ ꯁꯥꯂꯤꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡꯅ ꯃꯗꯨꯒꯤ ꯀ꯭ꯔꯥꯏꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯈꯨꯟ ꯑꯗꯨ ꯊꯨꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯑꯃꯁꯨꯡ ꯊꯪꯅꯕ ꯗꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯥꯟꯊꯣꯛꯂꯒ ꯕꯥꯒ ꯑꯦꯔꯤꯌꯥꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯒꯠꯈꯤ ꯍꯥꯏꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯥꯏꯈꯤ꯫ ꯁꯥꯡꯂꯕ ꯆꯍꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯇꯥꯅ ꯑꯔꯣꯏꯕꯗ ꯑꯄꯤꯛꯄ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯆꯂꯥꯏꯔꯒ ꯂꯩꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯏꯃꯨꯡ ꯑꯃ ꯁꯦꯝꯒꯠꯂꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯇꯝ ꯁꯥꯡꯅꯒꯤ ꯃꯃꯥꯡꯗ ꯑꯍꯤꯡ ꯑꯗꯨꯒꯤ ꯃꯃꯤ ꯑꯗꯨ ꯍꯧꯈꯤꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯂꯨꯞꯈ꯭ꯔꯦ ꯍꯥꯏꯅ ꯊꯥꯖꯕ ꯍꯧꯔꯛꯈꯤ꯫ ꯀꯦꯁ ꯐꯥꯏꯜ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯅꯥꯄꯨ ꯃꯆꯨ ꯑꯣꯜꯂꯕ ꯂꯝꯌꯥꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁ ꯔꯦꯀꯣꯔꯗꯇꯁꯨ ꯎꯐꯨꯜ ꯊꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯁꯥꯂꯤꯝ ꯅꯍꯥ ꯃꯤꯆꯦꯟ ꯑꯃꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯗꯨꯀꯥꯟ ꯐꯝꯕ ꯑꯃ ꯑꯣꯏꯔꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯍꯜꯂꯛꯈꯤꯕ ꯑꯗꯨ ꯂꯦꯞꯇꯕ ꯑꯃꯁꯨꯡ ꯃꯣꯗꯔꯟ ꯄꯣꯂꯤꯁꯤꯁꯤꯡꯗꯒꯤꯅꯤ꯫ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯑꯅꯧꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯥꯎꯒꯤ ꯑꯦꯖꯦꯟꯁꯤ ꯑꯃꯅ ꯇꯧꯔꯛꯈꯤꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡꯏꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯂꯨꯆꯤꯡꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯂꯤꯡꯈꯤꯕ ꯑꯃꯁꯨꯡ BJPꯒꯤ ꯑꯅꯧꯕ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠꯁꯨ ꯈꯟꯈ꯭ꯔꯕ ꯃꯇꯨꯡꯗ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯑꯅꯧꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯈꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯊꯥ ꯑꯁꯤꯒꯤ 4ꯗ ꯋꯥꯁꯛ ꯂꯧꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛꯇ ꯊꯥ ꯑꯁꯤꯒꯤ 12ꯗꯒꯤ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯃꯤꯅꯤꯁꯇꯔꯁꯤꯡ ꯍꯥꯞꯆꯤꯟꯗꯨꯅ ꯆꯥꯎꯊꯣꯛꯍꯟꯕꯒ ꯂꯣꯏꯅꯅ ꯄꯣꯔꯠꯐꯣꯂꯤꯑꯣꯁꯤꯡꯁꯨ ꯌꯦꯟꯊꯣꯛꯂꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯒꯤ ꯑꯞꯗꯦꯠ ꯑꯁꯤꯅ ꯍꯩꯔꯥꯡꯒꯣꯏ ꯊꯣꯡꯒꯤ ꯑꯋꯥꯡ ꯅꯝꯕꯨꯜ ꯇꯨꯔꯦꯟꯗ ꯑꯁꯤꯕ ꯑꯃ ꯇꯥꯎꯊꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯁꯛ ꯃꯃꯤꯡ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫